Lakhipur Online Putoksaba Megitang Ani Thangze Numit ki Khomjinba Pao tabirasi. Ahanbada Maroi Pao ISSLC Parikhada Thakwang na Mai Paklakraba Assam gi Manipuri medium gi Mairoi Singda Manalan Thokre Hayeng Megitang Ahum Yasang Matamda Thongal Kudingda Maira Amamam Thanbinaba apil tawrakle Meitei Huen Langlon Rongpur Masa Sanglingi Kunipan Subamapok Numit Pangthokre Madhya Pradesh ki Bargi Damda Hijau Amai Singda Lupagi Thaudokta Mapan Sire Taruk Thiba Phangdana Leiri West Bengal ki South 24 Pargana ki Mafam Taramangada Amukha Nangasi Mikal Pangthoklagane Mukhyamantri Bhagawan Manbo Punjab Vidhan Sabha da yu thaklaga laki haina opposition na maral sikre amasung Jharkhand ki chahi tare tangairiba angang amana kilometer 18 sangba Bulk Strait uiroiduna malem ki record thugaikre Haujik mapungoiba pauta birase Handak Lauthokiba SSLC Parikha Lisinganika Kuntarukta Thagwang na Mai Paklakraba Assam gi Manipuri medium gi Mairoi Singda Manala Thokpagi Thormama Ngarang Megitang Ama Mai Pakna Pangthokre Manipuri Sahitya Parisar Assam Lakhipur District Committee na Silangduna Pangthokiba Ngari Ambam Gaurachandra Chandradhas Singha Ningsing Sel gi Manalan Thokpagi Thormaduda Manipuri medium gi Mairoi Singna Star Amadi Distinction Panglakpa Lenana MIL Manipuri da Chamata Chama Phangba Assam State ki Mairoi Singda Ikai Khomna Botke Manipuri Sahitya Parisar Assam Lakhipur District Committee ki President Leisungbam Robindra Namayai Tangbal Loduna Pangthokiba Thoramda Assam gi Ikai Khomna Jariba Mantri Sri Kausik Raina Athoiba Mithung Oina Saruk Yakhi Thoramda Manipuri Sahitya Parisar Assam ki General Secretary Dr. Maisnam Ningahibana Akhanaba Mithung Sen gi Manakat Piribi Ngariambam Tarani Singha Loinana Parisat ki Kasar District Committee ki President Professor Y. Prafullo Hailakandi District Committee ki President Haubam Manisana Sri Bhumi District Committee ki President Lamabam Birendra Aduga AP President Amasung Parisat ki CEC member Oiriba Oinam Biramanina Ikai Khomnajaba Mithung Singh Oina Dais Teling Sinke Mithung Singda Lengyan Kudol Tamnaba Matung Mithung Len Amadi Dais ki Oja Singna Maira Chukatuna Tharom Haudokhi Haugalakpada Manipuri Sahitya Parisar Assam ki Secretary Professor P. Raj Biharina Lengbirakkiba Miyambu Taramna Oklaba Matung Parisat ki CEC member Professor Y. Raj Biharina Thaurom ki Nungi Oiba Warol Thambiki Mathangda retired SCS Arambam Nandababuna Thaurom ga mari lainana Manipuri medium ki matangda samlapa warol thambiduna Ikai Khomna Jariba Mantri ki Pungning Singsinke Athoiba Mithung ki warol da Assam ki Ikai Khomna Jariba Mantri Kausik Raina Manipuri medium ki matangda hujik leiriba awat apa kaya sigi matangda Parisat ki member singbu kauduna kupna khana nainabagi thormama handak kharani asida sillagani haina lautok pikhe matungda Sapormaina High School Indramani Public High School Hailakandi Sonai Jupati Singha Manipuri High School Singirbon High School Bontarapur High School amadi Koroi Kandi Public High School ki ojama kok singda Ikai Khomna Jariba Mantri amasung Dais ki oja singna Lengyan Fee Amadi Citation Kudol Tamduna Ikai Khomna ke Mathangda Mantri Sri Kausik Raina Manipuri medium gi laktagi State Topper Oiraglabi Yaifabi Chanuda Lengyan Fee Citation amasung Lupali Sing Manga aduga Kasar District Topper Oirakrabi Leisungbam Malemgan Bida Lengyan Fee Citation amasung Lupali Sing Manga piduna Ikai Khomna ke Panbayai Manipur Sarkar ki Chief Conservator of Forest Obiriba Longjam Joy Kumar Nasu Kasar District Topper Leisungbam Malemgan Bida Lupali Sing Ahumgi Selgi Manasu Pibirakhe Loinana Barak Valley ki Apunba Mahiroi Kunipanda Lengyan Fee Citation amasung Mahiroi Kudingmakta Lupali Sing Amamam Tauduna Oja Singna Ikai Khomna Bodke Amaromda Leisungbam Kesor Chandrana Refreshment ki Senpham Puthok Pikhe Manipuri Sahitya Parisar Assam Lakhipur District Committee ki Secretary Ingudam Nilbir Amadi Manipuri Sahitya Parisar Assam ki Secretary Professor P. Raj Bihari Singhana Punna conduct Tokiba program asi loisilakpada Parisat ki CEC member Sapam Robindrana Thagatwai Piduna Tharomadu Mai Pakna loisin ki haina District Secretary Ingudam Nilbirna Thadorok Pacherolamada Fongdoragle আমাদের এখানে শ্রীভূমি জেলাতে এগ্রিকালচার কলেজ বরাক উপত্যকার প্রথম এগ্রিকালচার কলেজ কাজ আরম্ভ হয়েছে যাতে আমরা এগ্রিকালচার দিকেও যাতে আমরা আজকের দিনে এগ্রিকালচার সেক্টরে অনেকগুলি স্কোপ আছে পিএসসি এগ্রিকালচারের মাধ্যমে বিভিন্ন মাধ্যমে যাতে আমরা ফিউচার দিকে নিজে এটাকে এগিয়ে নিয়ে যেতে পারি
এবছর আমাদেরও লক্ষ্য হলো যে আমরা এই লক্ষ্মীপুরে গত দিনে বিগত 5 বছরে আমরা আমাদের যারা ছেলেমেয়েরা যারা এডিআরই এক্সামের জন্য পুলিশের জন্য যারা তৈরি হয়েছেন তাদের আমরা কোচিং এর ব্যবস্থা করেছি। এবছর আমাদের লক্ষ্য হলো যে এডিআরই পুলিশ এগুলার আমরা 5 বছরের কন্টিনিউ প্রসেস আমরা কোচিং এ ফ্রি কোচিং এর ব্যবস্থা করব। যারা যে কোনো ছেলে মেয়ে যে কোনো বিষয়ে তারা এদিকে যাতে 3 মাসের কোচিং নিতে পারে, কিন্তু কোচিংটা 3 মাসের থাকবে না, এটা যাতে কন্টিনিউয়াস আমরা করতে পারি, যাতে অন্যান্য ক্ষেত্রে যাতে যে কেউ নিতে পারে। সঙ্গে এবছর আমার চেষ্টা থাকবে যে আমি আগেও বলেছি যে আমরা জেডব্লিউ এবং নিটের কোচিং লক্ষ্মীপুরে যাতে আমরা করতে পারি। এখানকার ছেলেমেয়েরা যাতে এখানের সঙ্গে সঙ্গে বরাক উপত্যকার ছেলেমেয়েরা যাতে এটার সঙ্গে সুযোগ সুবিধা নিতে পারে। ফ্রি কোচিং জেডব্লিউ এবং নিটের ফ্রি কোচিং যাতে আমরা করতে পারি এবং সঙ্গে সঙ্গে এপিএসসি ইউপিএসসিরও কোচিং ফ্রি কোচিং এর ব্যবস্থা ফর বরাক ভ্যালি বাট স্টেশন ইন লক্ষ্মীপুর যাতে আমরা করতে পারি। এই লক্ষ্মীপুরে যাতে আমরা ছেলেমেয়েরা অগ্রাধিকার পাই সেটা আমরা ব্যবস্থা করব। এই জন্য আমরা বিনা খরচায় নিজ খরচায় যাতে মেরিটিয়াস ছেলেমেয়েরা এখানে এসে এই কোচিং এ অংশগ্রহণ করতে পারেন, নিজেকে প্রতিষ্ঠিত করতে পারেন, নিজের Ujit not clear to chapter God. Just remember these things. This time there are 85,000 students got first division and first division. 85,000, including all the distinctions and everything. 85,000. These 85,000 students will try to get admission in different colleges, in different subjects. And you are one of them. In this higher secondary result, just published 1 or 2 days back, I have seen it. In the arts stream, there are 54,000 first division. In the science, there are 34,000 first division. So all this will try for NEET, JEE and everything. And you will be one of the competitors. No, so you will compete totally. You have to be very well prepared. Malemda leiriba mitei maitai kanglupki miyamda hayeng megi tang ahum numida sida Manipurda thokiba irangna chahi ahum mapung phabagi thauramda thongal khudingda maira amamam thanbinaba apil taurakle haukiba lisingani ga kunumdoi chahi gi megi tang ahumdagi maitai lebakta thokiba tamthireba thodok aduna maram oiraga hojik phauba mahusagi phibamda hanjilaktre hayeng megi tang ahum Thodok asigi chahi ahum mapung phaba numida sida miyamna tamthireba thodok asida leikidraba singi thawaina mapugi leikolda ingna chikna leirunaba amadi mahusagi phibamda amuk khanjilaknaba amasung leikidraba thawai singui kaikumnaba utpoina thongal khudingda hayeng jasangba matamda maira amamam katpinaba arambai tengol unit 50 kasar unit ki cherol asida nolukna haijarakle Malemgi apunba Meitei Lining Loop Mamalgi Luching Purel Sayon Bakuman gi lamjing lamtak makhada masa loisang ama oiriba kanglaipa ki thomi singna silang tuna wakha lakpa ipa gi pasai konda leiriba khuman pokpa ipa ima gi sanglenda ibudau pakhang ba cheng hong bagi thormama kalen gi tara mangani panba irai numita chamna mapung phana pangthokre loinana mamal gi maru sanglen sonai jora gul amasung lubasigi masa ama oiriba dulopsara hingla Langka Baluhondar amasung Jiribamdasu ibudau pakhang bagi cheng hong bagi thorom mapung phana pangthokre haire Universal Friendship Organization Far West Headquarter number 4 gi manung chana leiriba mitei huen langlon sintam sanglen rongpur masa sanglen gi kunipan suba mapok numit ki thoromama asamba thorom parengaloina na pangthokre thoromasida asama ma dimitei lebaki manipur gi UFO gi thobuba kayana su saruk jakhe thauramda oja luching puren bu ikai khomnaba utladuna ibudau pakhang bayakpa malem gi phiral singkhaladuna leibaki oiba ikai khomnaba galoina na thoromada hodokhe Thauramgi afongba mifamda angamba ke Khomanjao President UFO Far West Central Committee aduga angambagi paringda Presidium member oina L Rajan Kumar
Nongmaithem Hembabu Lamdang Kun Jiribamna Pambak Takta Lighting Biki Taramna Okpagi Warol W Dines UFO Far West Headquarter number 2 na Thambiki Akhana Bawangang Loi Oina Senjam Biren na Wapong Thambiki Loinana L Yumlingbak Waimani L Bimola Secretary UFO Far West Headquarter number 5 Kundrakpam Ongbi Ahilla Secretary UFO Far West Headquarter number 4 Asina Chingbana Jaifarol Wafong Singh Thambiki Lengbi Rakiba Singilaktagi Organization Asigi Jaifarol Warol Singh Thamnakiba Galoinana Hena Pak Chawna Pangthok Binanaba Thoromasida Saruk Yakiba Lamdamasigi Kungangi Miyamnasu Tengbang Nabagi Wakalon Thamnaki Presidium Member Singna Warol Singh Thamnaraba Matung Angamana Wapong Thamladuna Amadi Ahong Sangbam Rajen Meite Hoen Langlon Rongpur Masa Sanglena Thagat Warol Thamladuna Mifamadu Chinglem na loisinki Nungthilgi Thauramda Lupki Oiba Hiram Singda Amadi Leibaki Oiba Yaifa Thaurangi Thaudang Pangna na Bawarep Kayama Sulauki Haina Lupasigi Secretary Lauriambam Joy Kantagi Cherol Amada Fongdoragli Madhya Pradesh ki Jabalpur Jilla da laiba Bargi Dam da thokiba hizau ama ising da laksin bagi laibak tiba thodok adu siba mi gi masing mapan sukre ikon kon bada phangkiba pawgi matungina mioi kun nipan rom kanba ngamkre amasung mioi taruk makhatana thina bagi damak army NDRF amadi SDRF na leptana rescue operation chathaki pawgi likhun matungina MP Tourism Department na board asida mioi nifu mangarom tongki haire board adu ising mayai da khanghaudana nongle lungsit lakpana maram oiraga laibak thiba thodok adu thokibani haire hizawa adu to tongkiba mioi singna life jacket phangdabagi pendaba wafam kya su phangdoknaki thodok asida Pradhan Mantri Narendra Modi na awaba phangdokre amadi leikidabagi imung manungda lupa lak ani amasung asok pasingda lupa lising yangkhai tawduna mateng pigani haina laukthokre amaromda Madhya Pradesh Sarkar na su leikidabagi imung manungda lupa lak marigi compensation pinana baware plokre amadi thodok asigi matangda kupna thijinba hokre Laibag asigi Mikhal Commission gi yathang matungina West Bengal gi South 24 Pargana Jilla gi tongan mapam singda leiba polling booth 15 da ngasi amukhana Mikhal pangthok lagani handak ta pangthok kiba Mikhal da tongan mamakal gi thoganing da thodok sing thokiba gi wakat sing lakibana Mikhal Commission na ware pasilau kibani haire Ngarang Laibak ki Labor Day numita Punjab Vidhan Sabha da achouba charangnaba mathokre opposition party singna Punjab ki Mukhyamantri Bhagawan Manda Yuthaklaga Vidhan Sabha da lakre haina maral siduna alcohol test tauna batak singki adubo speaker na opposition ki demand adu yakide thodogasi ngarang Vidhan Sabha gi akhanaba mifam amada thokibani Congress ki luchingba masung leader of opposition Pratap Singh Bajwa speaker da ai bacherolama pisinduna Mukhyamantri yauna MLA pumnamaki alcohol test tauna ba haiki mahakna hai Mukhyamantri gi phibam adu democracy da masi miyam gi thajaba kahen bani haiki speaker na wafam adu yadabagi matungda Congress ki MLA singna Vidhan Sabha dagi walkout toki amaromda Siromoni Akali Dal amasung Aam Aadmi Party thadoktuna BJP da khong thangjin krabi MP Soti Maliwal na Mukhyamantri gi asiguma thodokasi ikainingai ni haina phongdokre Jharkhand gi chahi tare tangai riba angang amana Sri Lanka dagi Bharat phauba kilometer 18 sangba Palk Strait iroiduna lankre thodok asiga loinana mahaki chahi matang asida iroiduna lanbagi malemgi record ama thamkre Ranchi gi class 3 da tamliba mahiroi Isang Singna Sri Lanka gi Talai Manar dagi hauduna Tamil Nadu gi Dhanushkodi phauba pung 8 minute yankhai gi manungda kilometer 18 sangba ising lambi adu maipak na iroiduna lankhe mahaki maipak pa si Universal Records Forum na official oina sakangkre Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu Lakhipur Online subscribe like and share Aroibada maruoiba paw amukhanna ISSLC parikha da thakwang na mai paklakraba Assam gi Manipuri medium gi mairoi singda manalan thokre
Hayeng Megi Tang Ahum Yasang Mamatamda Tongal Kudingda Maira Amamam Tanbinaba Apil Taurakle Meitei Huen Langlon Rongpur Masa Sanglingi Kunipan Subamapok Namit Pangthokre Madhya Pradesh ki Bargi Damda Hizau Ama Isingda Lupagi Thaudokta Mapan Sire Taruk Thiba Phangdana Leiri West Bengal gi South 24 Pargana gi Mafam Taramangada Amukha Ngasi Mikal Pangthoklagane Mukhyamantri Bhagawan Manbo Punjab Vidhan Sabha da yu thaklaga laki haina opposition na maral sikre amasung Jharkhand gi chahi tare tangairiba angang amana kilometer 18 sangba Palk Strait uiroiduna malem gi record thugaikre Lakhipur Online YouTube channel gi pau sanduk chaba ngasigi oinadi matang asidaloi jare